Akasbani Imphal Ngangbom Nganthoi na pau pajari ahanbada maru oiba pau Manipur da ngasi apunbagi saktam ngakpa numit The Great June Uprising Unity Day pangthokli Lau Singu Mantri Thongam Biswajit na hairi Lau Singu gi pothok marangkai na pothok hanabagi damak Laumi Singda hargi awat pa lehelloi amasung Pradhan Mantri na hayang Pragati Maidan Integrated Transit Corridor Project ki main tunnel amadi underpasses mga jati gi miyam da kathokani Manipur da ngasi apunbagi saktam ngakpa numit The Great June Uprising Unity Day 2022 pangthokli mapung oiba thoram Observation Committee na sinduna Imphal gi kekrupata hojik pangthokli Manipur gi amata oiba apunbagi saktam ngaknaba June 19 gi hauda leikhidra miyosing gi mafamda leisu katune kai khumnaba utpa miyam gi mifam pangthoktuna Manipur gi territorial integrity amasung apunba saktam kaiba yaroi haina punna lepminabagi phirep lobana palan thoram asigi mapung oiba saktam ni Arapa mafam dagi thorum yaubulak pa miyambu puthok pusin taunaba Observation Committee na gari sing silli. Thorum asiga mari lenana gari sathok sasinda hongba khara leire Traffic Control Police Wing Manipur gi SP na thokpa chero lamana hai thorum pangthok phang gi akoibada leiriba office ki karmachari sing amadi school mahiroi sing na mafam adudagi thokhiba amadi sanglakpada masa masa gi saktak se utkadabani. Thawalom dagi lakpa gari sing na singjamai kaithel phawraga kongba amasung wangkhairom da laklaga konung mamangda thagani. Mayang Imphal omdagi lakpa gari singna Khagempali crossing amasung Kwa Kaithel Bazar phawraga Lamphel bus parking lomda lakani aduga Sana Kaithel da khamgani Tidim lambidagi lakpa gari singna Kwa Kaithel Tera Bazar Sagolban Road phawraga Ziri parking da thagani hankhibada sohari balambi asida adumak hankhigani Sagolban lomdagi lakpa gari sing Ziri parking da khamgani Sekmai romdagi lakpa gari singna Khongnang ani karak phawraga Khuman Lampa ki main stadium manakta khamgani Pangai romdagi lakpa gari singna lamlong da khamgani ukhrulam amasung sawong bunglong dagi haigalakpa gari singsu lamlong bazar gi awang thangba saruk ta khamgadabani hairi yairi pok amasung andro romdagi lakpa gari singna andro parking da khamgani hairi Lau Singu Mantri Thongam Biswajit na hairi Manipur da Lau Singu gi pothok marangkai na pothok hanabagi damak Laumi Singda hargi awat pa lehelloi Imphal gi lamphel pata leba State Mechanized Farm Complex ta District Agriculture Fair 2022 haudokladuna mantri na hai matam kaya dagi Lau Singu Vibhag ta awat pa kaya leiriba si lehendana ba sarkar na kanba thabak paikhatli Sri Biswajit na hai Laumi Singda taba mamalda yenthok na bahar marangkai na leire masigi damang asengba Laumi Sing masak khangdoklaga har pigani mang na hai Laumi Singda har phanghanbada kanagumana aranba tawramba sing yaurabadi makhoi gi mathakta akanba action lawgani Sri Biswajit na hai Lau Singu gi thabakta anoba technology siznabana pothok hengarhanbaga loinana raijagi senmilon fagarhanba ngamgani Agriculture Technology Management Agency na District Agriculture Officer Imphal West ga khusamnaduna pangthokpa agri fair aduda Lau Singu bibhangna paikhatpa scheme singa mari lenaba puna stall kulhumdoina makhoi gi pothok sing miyamda utkhi Thoromaduda Atma scheme gi makhada Best Farmers Group Award Seed Money Award amasung Food Security Award 2022 su yenthokhi Loinana Laumi Singda darkar oiba polam singsu yenthokhi tabiriba pawase Akasbani Imphal dagini Pradhan Mantri Narendra Modi na hayang Pragati Maidan Integrated Transit Corridor Project ki main tunnel amasung underpasses mga jati gi miyam da kathokani Pradhan Mantri na miyam da suwa ngangani Integrated Transit Corridor Project asi Pragati Maidan Redevelopment Project ki mapung oiba saruk amani Project asi lupa koti 9 kun hen sangna sanggatpani main tunnel asina Purana Kila Road Phawraga Ring Road amasung India Gate samnahangani masida smart fair management modern ventilation amasung automated drainage digitally controlled CCTV amadi public announcement system na singba khwaidagi anubu makhal gi malem gi thaki khudong saba sing lehenduna sathok sasin tawbada hena khudong sahallagani Kendra gi road transport amasung highways mantri Nitin Gadkari na magun leiba infrastructure samgotpada kanba minyang sangba oina anubu wakhalon sing Tizen humjin bada fanglakpa masak sing amasung technology singi oiba innovation bank ama lingkhanaba taksili New Delhi da ngarang video conferencing ki khuthangda pangthokhiba Indian Roads Congress ki sani kunithoi suba midterm council meeting da mantri na hai
innovation haibasida engineer khudingmakna kanba midyang thamgadabani maangna hai Indian Roads Congress na IIT singamadi malemgi institution kyaga khusamnaduna infrastructure semgutpagi lamda mayoknariba singnaba kyabu thengnaba ngamnaba malemgi thaki laboratory semgatnaba honagadabani lambi semgat sagatpada mahaki mantraloyna pakhaliba thabak sing palladuna Sri Gadkari na hai haukiba sahi nipanda national highway gi asangba se 2013 da kilometer 1038 khaktamak oirambadagi sada yankhai gi mathakte hengar handuna haujikti kilometer lakh ama 1,000 lom yaure mangna hai 2015 fawbada national highway gi network asi kilometer lakh ani yauhanba ngamnaba sarkarna akanba thabak paikhatli ngasi phongba pause singi maroiba pausingi damak haujik maibam Dwijamani leire Dwijamani Thagasari Nganthoi Sarkar gi lamda ain kaina yum kai sajilambasing takthokpagi thabak sathari haiba Manipurda hargi awatpa leheloi haiba agriculture minister Thungam Biswajit ki wafam amadi lu nanbagi mantra khaktana haksalgi phibam phana thamba ngamgani haiba governor na phungdokiba wafamna Manipurda ngasi phongba pause singi maroiba pawaina phongdari Thaubalda ain kaina sajilamasing sarkarna takthokpagi thabak sathari haiba paw Sangai Express English ta ahanba headline tawduna phongli Har walhalwai haiba agriculture mantri Thongam Biswajana phongdokiba wafam pause asigi Manipuri edition da ahanba headline tawduna phongli Agriculture Department ki tongan ba wathok sing loisinduna anoba mawung amada semdok lagani haiba Sri Thongam Biswajat ki wafam Manipur Mail da anisuba headline tawri Oil palm na akoy bigi phibam phagan ngamgani maramatuna oil palm thana bahona se haiba agriculture minister Biswajana phongdokiba wafam Imphal Free Press ta ahanba headline tawri Aseng ba lomi sing khangdok laga athuba matamda urea yanthok lagani lomi sing nasu official sing bu lana lamjing biganu haiba paw irei bakta ahanba headline tawri maram sadana meshing hengalakpa lamgi maming pangthon thonjelaga khunda sinba leingak sina tumina leithokloi haiba chief minister Nongthomam Birena phongdokiba wafam naharol ge thodangda anisoba headline tawduna phongli Mitaina sothaba matamda Manipur kaigani haiba Rajya Sabha gi MP Maharaj Sanajau Lesemana phongdokiba wafam pokna phamda anisuba headline tawri Mitai khagna family planning tawrubadagi missing hanthare haiba Sri Lesemba Sanajau bagi wafam Sanali bakta anisuba headline tawri Mitai singna tha amada anrek laipung kanaba miyamgi mifamna ware blokre haiba paw Sanali bakta headline tawri Nation asigi development kidamak aikhoi khudingmak cooperate laina thabak toba sangi haiba governor na phungdokiba wafam naharol ge thodangda ahanba headline tawduna phongli Maida paibi singna sifai thengnabagi thawna adu puthoktuna drug ki lan thengnaba mathau tare haiba Sri Lesemba Sanajau na phungdokiba wafam irei wakta ahanba headline tawri Kumza 2012 ge census matungina delimitation tawragadi tampaki AC 16 manglagani haiba Rajya Sabha gi MP Maharaj Sanajau Lesemana phongdokiba wafam huyelan pawda ahanba headline tawduna phongli Agnipat scheme police na nomai kapada protester ama sire train kaya mai sakre haiba paw pona famda ahanba headline tawduna phongli Agnipat scheme ga mari lenana train station sing national highway sing lanpham onthorakle haiba paw People's Chronicle da ahanba headline tawri India ki tara taruk suba President Mikhal July tara nipan da pangthok lagani khwaidagi wangba pham asigidamak miyoi tara mathoi nomination file tawrakre ama reject tawkre haiba paw Israel Express ta ahanba headline tawduna phongli President Mikhal gidamak BJP na makhoi gi mirep athuba matamda lauthok lagani masigi campaign gidamak miyoi tara marina saba panel sempre haiba paw Senapati da phongba Hills Hornbill Express ta ahanba headline tawri Luna na leibana haksalgi phibam phana thamba ngamgani haiba governor na phongdokiba wafam Tamenglong da phongba Ganphu Mail da ahanba headline tawri Manipur police ki constable ama brown sugar ga konana phare haiba paw si asigi ahanba lamai da phongli The Great Zone of Rising Unity degi thoram ngasi pangthokani haiba paw jila asida phongba Tamenglong Times da ahanba headline tawri Surachandpur gi Salem Bank da sakang dabasingna nomaina kapada miyoi ama sire miyamna thodok adubaninda tawri haiba paw Surachandpur da phongba Masona Thar da ahanba headline tawduna phongli pawasi jila asida phongba Nation Tuhil tu da su ahanba headline tawri Nganthoi Thagasari Dwijamani aroibada maroiba paw amuhana Manipur da ngasi apunbagi saktam ngakpa namit the Great June Uprising Unity Day pangthokli Lau singu mantri Thongam Biswajit na hairi lau singu gi pothok marang kaina pothok hanabagi damak laumi singda hargi awatpa leheloi amasung
प्रधानमंत्री ना हयेंग प्रगति मैदान इंटीग्रेटेड ट्रांजिट कॉरिडोर प्रोजेक्ट की मेन टनल अमदी अंडरपासेस मंगा जाति की मियाम द कथोकनी पाउ लोइजरे।